ꯁꯨꯅꯤꯡꯕꯒꯤ ꯏꯊꯤꯜꯕꯨ ꯄꯤꯁꯤꯜꯂꯒ ꯈꯨꯠꯁꯨ ꯍꯩꯅ ꯁꯨꯔꯛꯄ ꯑꯅꯧꯕ ꯁꯤꯟꯃꯤ ꯑꯃꯅ ꯃꯥꯅ ꯇꯧꯒꯗꯕ ꯊꯧꯑꯣꯡ ꯈꯪꯂꯕ ꯑꯃꯁꯨꯡ ꯍꯩꯅꯤꯡꯕ ꯇꯧꯅꯤꯡꯕ ꯑꯗꯨꯒ ꯑꯋꯥꯕ ꯈꯪꯗꯅ ꯁꯨꯅꯤꯡꯕ ꯊꯥꯛꯇꯨ ꯃꯇꯥꯡ ꯑꯁꯤꯗꯅꯤ꯫ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯀꯤ ꯀꯥꯡꯂꯣꯟ ꯃꯥꯅ ꯅꯤꯡꯊꯤꯅ ꯈꯪꯂꯦ ꯑꯃꯁꯨꯡ ꯃꯗꯨ ꯃꯥꯅ ꯇꯧꯔꯛꯄ ꯊꯕꯛꯇꯨꯗ ꯃꯃꯤ ꯇꯥꯔꯦ, ꯎꯕ ꯐꯪꯂꯦ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯑꯇꯣꯞꯄ ꯊꯥꯛ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯦ, ꯍꯩꯔꯕꯁꯨ ꯁꯨꯅꯤꯡꯕꯒꯤ ꯋꯥꯈꯜ ꯍꯟꯊꯔꯛꯄ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯁꯤꯟꯃꯤꯗꯨꯒꯤ ꯁꯨꯅꯤꯡꯕꯒꯤ ꯋꯥꯈꯜꯗꯨ ꯍꯟꯊꯔꯛꯏ ꯑꯃꯁꯨꯡ ꯐꯠꯇ ꯂꯧꯁꯤꯡ ꯀꯌꯥ ꯁꯤꯖꯤꯟꯅꯕ ꯇꯝꯂꯛꯏ, ꯍꯩꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯁꯤꯟꯃꯤꯗꯨ ꯊꯕꯛ ꯁꯨꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯔꯛꯇꯦ꯫ ꯃꯥꯒꯤ ꯃꯊꯛꯀꯤ ꯑꯆꯧ ꯑꯁꯥꯡꯅ ꯃꯥꯕꯨ ꯊꯕꯛꯇꯒꯤ ꯊꯥꯗꯠꯄꯗꯗꯤ ꯉꯝꯂꯔꯣꯏꯗꯕ ꯐꯤꯚꯝ ꯑꯗꯨꯈꯛꯇꯪ ꯇꯧꯔꯒ ꯃꯊꯧ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯕꯛꯇꯨ ꯅꯥꯆꯪꯅ ꯍꯩꯅꯤꯡꯅ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯗꯤ ꯇꯁꯦꯡꯅ ꯂꯩꯇ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯄꯣꯠꯊꯣꯛ ꯐꯖꯅ ꯄꯨꯊꯣꯛꯄꯗ ꯑꯀꯥꯏꯕ ꯌꯥꯝꯅ ꯑꯣꯏ꯫ ꯃꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯊꯥꯛꯁꯤꯗ ꯁꯪꯁꯊꯥꯟ ꯑꯃꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤ ꯑꯅꯝꯕꯅ ꯑꯣꯏꯔꯛꯏ꯫ ꯁꯨꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯔꯝꯕ ꯈꯨꯠꯍꯩꯕ ꯃꯤ ꯑꯃꯅ ꯊꯕꯛꯇꯨꯒꯤ ꯃꯔꯝ ꯄꯨꯝꯕ ꯂꯣꯏꯅ ꯍꯩꯗꯣꯛꯂꯒ ꯆꯂꯥꯛ ꯇꯧꯗꯨꯅ ꯁꯟꯗꯥꯟꯕ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯔꯣꯜ ꯑꯊꯨꯞ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯛꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯟꯅꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯁꯤꯟꯃꯤ ꯑꯃꯅꯗꯤ ꯀꯝꯄꯅꯤꯗꯨꯒꯤ ꯃꯥꯡꯅꯅꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯛꯏ꯫ ꯃꯥꯒꯤ ꯊꯕꯛ ꯊꯧꯑꯣꯡꯗꯨ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯇꯧꯔꯛꯏ꯫ ꯃꯊꯧ ꯅꯤꯡꯊꯤꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯖꯔꯤꯕ ꯁꯤꯟꯃꯤꯁꯤꯡ ꯃꯥꯅ ꯀꯔꯦꯝꯅꯔꯛꯏ꯫ ꯑꯅꯧꯕ ꯊꯕꯛ ꯊꯧꯑꯣꯡ ꯄꯥꯎꯇꯥꯛ ꯀꯌꯥ ꯃꯥꯅ ꯂꯧꯔꯛꯇꯦ ꯑꯃꯁꯨꯡ ꯃꯐꯝ ꯄꯨꯝꯕꯗ ꯐꯠꯇꯕ ꯄꯥꯎ ꯀꯌా ꯁꯟꯗꯣꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ, ꯊꯝꯒꯗꯕ ꯄꯥꯟꯗꯝꯗꯤ ꯃꯈꯣꯏꯗꯨꯕꯨ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕꯗꯨ ꯑꯅꯤꯁꯨꯕꯒꯤ ꯁ꯭ꯇꯦꯖ ꯍꯥꯏꯕꯗꯤ ꯃꯣꯇꯤꯚꯦꯇꯦꯗ ꯏꯐꯦꯛꯇꯤꯚꯀꯤ ꯊꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯄꯨꯔꯛꯄꯁꯤꯅꯤ꯫ ꯁꯤꯟꯃꯤ ꯑꯃꯅ ꯑꯍꯨꯝꯁꯨꯕꯒꯤ ꯁ꯭ꯇꯦꯖ ꯑꯗꯨꯗ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯐꯝ ꯊꯣꯛꯇꯦ, ꯃꯔꯝꯗꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯑꯅꯤꯁꯨꯕ ꯁ꯭ꯇꯦꯖ ꯍꯥꯏꯕꯗꯤ ꯁꯨꯕꯁꯨ ꯁꯨꯅꯤꯡꯕ ꯑꯃꯁꯨꯡ ꯅꯤꯡꯊꯤꯅꯁꯨ ꯁꯨꯕ ꯑꯗꯨꯗ ꯍꯟꯖꯤꯜꯂꯛꯏ, ꯅꯠꯇ꯭ꯔꯒꯅ ꯃꯔꯤꯁꯨꯕ ꯁ꯭ꯇꯦꯖꯇꯨꯗ ꯆꯪꯁꯤꯟꯈꯤ꯫ ꯁꯨꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯕ ꯑꯃꯁꯨꯡ ꯅꯤꯡꯊꯤꯅꯁꯨ ꯇꯧꯗꯕ ꯁꯤꯟꯃꯤ ꯑꯃ ꯊꯥꯛ ꯑꯁꯤꯗ ꯂꯩꯔꯛꯂꯕꯗꯤ ꯃꯍꯥꯖꯟꯗꯨꯅ ꯃꯥꯕꯨ ꯊꯕꯛ ꯊꯥꯗꯠꯄ ꯇꯥꯟꯊꯣꯛꯈꯤꯕ ꯅꯠꯇꯅ ꯑꯇꯩ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯃꯗꯨꯝ ꯇꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯅꯤ꯫ ꯀꯥꯎꯔꯣꯏꯗꯕ ꯋꯥꯐꯝꯗꯤ ꯃꯍꯥꯖꯟꯁꯤꯡꯗꯨ ꯁꯤꯟꯃꯤꯁꯤꯡꯅ ꯅꯤꯡꯂꯤꯕ ꯄꯥꯝꯂꯤꯕ ꯄꯨꯝꯕ ꯆꯞ ꯃꯥꯟꯅꯅ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯀꯔꯕꯥꯔꯗꯨ ꯃꯥꯏ ꯄꯥꯛꯄ ꯑꯃꯁꯨꯡ ꯆꯥꯎꯈꯠꯄ ꯄꯥꯝꯃꯤ, ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝꯗꯨ ꯐꯪꯅꯅꯕ ꯁꯤꯟꯃꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯗꯤ ꯃꯈꯣꯏꯕꯨ ꯃꯃꯜ ꯋꯥꯡꯅ ꯂꯧꯏ ꯑꯃꯁꯨꯡ ꯃꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯖꯩ꯫ ꯁꯨꯅꯤꯡꯗꯕꯒꯤ ꯋꯥꯈꯜ ꯄꯣꯛꯍꯟꯕ ꯃꯆꯥꯛꯁꯤꯡ꯫ ꯃꯤꯁꯤꯡꯅ ꯑꯍꯥꯟꯕꯗꯗꯤ ꯁꯨꯅꯤꯡꯕꯒꯤ ꯊꯥꯛꯇ ꯂꯩꯔꯝꯂꯒ ꯁꯨꯅꯤꯡꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯀꯔꯤꯗꯒꯤꯅꯣ? ꯁꯨꯅꯤꯡꯍꯟꯗꯕꯒꯤ ꯃꯔꯝ ꯈꯔꯗꯤ ꯃꯁꯤꯅꯤ: ꯆꯨꯝꯗꯅ ꯁꯃꯥꯂꯣꯆꯅꯥ ꯇꯧꯕꯤꯕ, ꯁꯤꯊꯕꯤꯕ, ꯁꯃꯥꯖꯅ ꯏꯀꯥꯏꯕ ꯄꯤꯕ, ꯆꯣꯞꯍꯟꯕ, ꯊꯕꯛ ꯇꯧꯗꯕ ꯃꯤꯑꯣꯏꯗ ꯃꯅꯥ ꯃꯊꯨꯝ ꯄꯤꯕ꯫ ꯃꯁꯤꯅ ꯊꯕꯛ ꯅꯤꯡꯊꯤꯅ ꯇꯧꯖꯕ ꯃꯤꯗ ꯁꯨꯅꯤꯡꯗꯕ ꯄꯣꯛꯍꯜꯂꯤ꯫ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯉꯝꯂꯛꯇꯕ ꯅꯠꯇ꯭ꯔꯒ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯟꯕꯒꯤ ꯀꯤꯕ, ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯉꯝꯕ, ꯃꯁꯤꯗꯒꯤ ꯄꯦꯟꯊꯣꯛꯇꯨꯅ ꯂꯩꯊꯣꯛꯄ ꯄꯣꯛꯂꯛꯏ꯫ ꯀꯔꯤ ꯇꯧꯒꯅꯤ, ꯀꯔꯝ ꯁꯨꯒꯅꯤ ꯃꯥꯏꯀꯩ ꯈꯪꯂꯛꯇꯕ, ꯇꯥꯜꯂꯤꯕ ꯄꯥꯟꯗꯝ ꯐꯪꯒꯅꯤ ꯍꯥꯏꯅ ꯅꯤꯡꯊꯤꯅ ꯎꯔꯛꯇꯕ, ꯃꯁꯥꯒꯤ ꯃꯒꯨꯟ ꯍꯟꯊꯅ ꯂꯧꯖꯕ, ꯊꯕꯛ ꯑꯍꯥꯟ ꯑꯀꯣꯟ ꯃꯁꯛ ꯈꯪꯕ ꯋꯥꯠꯄ, ꯉꯝꯃꯣꯏ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯏꯁꯥ ꯏꯇꯣꯝꯇ ꯍꯥꯏꯖꯕ, ꯑꯣꯐꯤꯁꯇ ꯔꯥꯖꯅꯤꯇꯤ ꯁꯥꯟꯅꯔꯛꯄ, ꯃꯑꯣꯡ ꯆꯨꯝꯅ ꯐꯖꯅ ꯂꯣꯏꯅꯕꯤꯔꯛꯇꯕ, ꯊꯕꯛ ꯃꯐꯝ ꯇꯣꯏꯅ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯤꯕ, ꯁꯛꯇꯤꯗꯤ ꯄꯤꯗꯅ ꯗꯥꯏꯇ ꯄꯨꯍꯟꯕ꯫ ꯃꯅꯤꯡ ꯊꯨꯡꯂꯕ ꯃꯤꯁꯛ ꯑꯃꯕꯨ ꯁꯨꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯤ ꯈꯔꯗꯤ ꯐꯪꯅꯤꯡꯕ ꯄꯣꯠꯇꯨ ꯆꯥꯡ ꯈꯤꯇꯪ ꯐꯪꯕꯗ ꯄꯦꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯁꯤꯒꯨꯝꯕꯗꯗꯤ ꯑꯄꯦꯟꯕꯅ ꯁꯨꯅꯤꯡꯗꯕ ꯑꯣꯜꯂꯛꯄ ꯌꯥꯏ꯫ ꯁꯨꯅꯤꯡꯕꯁꯤ ꯊꯃꯣꯏ ꯍꯧ ꯍꯧ ꯆꯣꯡꯕꯗꯒꯤ ꯄꯣꯛꯂꯛꯏ, ꯑꯃꯁꯨꯡ ꯇꯧꯒꯦ ꯅꯤꯡꯕ ꯆꯞ ꯆꯥꯕ ꯋꯥꯈꯜ ꯂꯩꯇ꯭ꯔꯕꯗꯤ ꯑꯦꯛꯁꯥꯏꯠꯃꯦꯟꯠ ꯄꯣꯛꯂꯛꯇꯦ꯫ ꯁꯨꯅꯤꯡꯕ ꯄꯣꯛꯍꯟꯗ꯭ꯔꯤꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯃꯣꯇꯤꯚꯦꯁꯟꯒꯤ ꯑꯅꯧꯕ ꯄꯥꯝꯕꯩ ꯀꯌꯥ ꯄꯨꯁꯤꯜꯂꯛꯂꯕꯁꯨ ꯊꯕꯛ ꯇꯧꯍꯟꯕ ꯉꯝꯗꯦ꯫
ꯗꯤꯃꯣꯇꯤꯕꯦꯇꯤꯡ ꯐꯦꯛꯇꯔꯗꯨ ꯂꯧꯊꯣꯛꯈꯤꯕꯗ ꯁꯨꯅꯤꯡ ꯍꯩꯅꯤꯡꯕ ꯄꯣꯛꯂꯛꯄꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯎꯈ꯭ꯔꯦ꯫ ꯊꯧꯋꯤꯟꯁꯤꯟ ꯄꯤꯔꯤꯕ ꯃꯤꯁꯛ: ꯑꯩꯈꯣꯏꯅ ꯇꯁꯦꯡꯅꯃꯛꯀꯤ ꯐꯪꯅꯤꯡꯂꯤꯕ ꯏꯁꯥ ꯏꯇꯣꯝꯇꯅ ꯊꯧꯋꯤꯟꯁꯤꯟ ꯄꯤꯖꯕ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯪꯖꯕꯤ ꯄꯥꯝꯖꯕꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯕ, ꯃꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕ ꯅꯠꯇꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯣꯇꯤꯕꯦꯁꯟ ꯃꯈꯜ ꯑꯁꯤꯗꯤ ꯁꯥꯡꯅ ꯇꯨꯡ ꯀꯣꯏꯅ ꯐꯥꯎꯕ ꯆꯠꯂꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯟꯕ ꯃꯣꯇꯤꯕꯦꯁꯟ ꯄꯤꯕ ꯄꯣꯠꯇꯤ ꯊꯥꯖꯕ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯊꯕꯛ ꯑꯃꯁꯨꯡ ꯆꯠꯂꯨꯕ ꯁꯥꯖꯠꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯗꯥꯏꯇ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯋꯥꯈꯜꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯏꯁꯥꯗ ꯂꯩꯍꯟꯕ ꯇꯥꯏ꯫ ꯃꯤꯁꯤꯡꯅ ꯗꯥꯏꯇ ꯂꯧꯔꯛꯄ ꯃꯇꯝꯗ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯐꯒꯠꯂꯛꯏ꯫ ꯃꯒꯨꯟ, ꯄꯣꯠꯊꯣꯛꯀꯤ ꯆꯥꯡ, ꯃꯤꯒ ꯂꯩꯅꯕ ꯃꯔꯤ ꯑꯃꯁꯨꯡ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯅꯤꯡꯕꯒꯤ ꯃꯑꯣꯡꯗ꯫ ꯃꯤ ꯑꯇꯩꯗ ꯃꯣꯇꯤꯕꯦꯠ ꯇꯧꯅꯅꯕꯒꯤ ꯈꯣꯡꯊꯥꯡ ꯈꯔ: ꯃꯍꯥꯛꯄꯨ ꯊꯥꯒꯠꯄꯤꯌꯨ, ꯕꯦꯚꯥꯔ ꯇꯧꯕꯤꯌꯨ, ꯊꯕꯛꯇꯨ ꯁꯨꯕꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯄ ꯑꯣꯏꯍꯜꯂꯨ, ꯃꯥꯅ ꯍꯥꯏꯕ ꯋꯥ ꯃꯨꯟꯅ ꯇꯥꯕꯤꯌꯨ, ꯃꯥꯒꯤ ꯄꯥꯟꯗꯝ ꯑꯃ ꯊꯝꯖꯅꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ, ꯒ꯭ꯔꯣꯊꯀꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯌꯨ, ꯇ꯭ꯔꯦꯅꯤꯡ ꯄꯤꯌꯨ, ꯃꯁꯤ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯤꯡꯅꯕ ꯑꯃ ꯄꯤꯌꯨ, ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯇꯨꯕꯨ ꯅꯪꯅ ꯑꯣꯏꯅ ꯇꯧꯕꯤꯔꯨꯅꯨ꯫ ꯋꯥꯔꯣꯏꯁꯤꯟ: ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯊꯕꯛ ꯇꯧꯅꯔꯤꯕꯁꯤ ꯃꯥꯒꯤ ꯑꯣꯏꯕ ꯀꯥꯟꯅꯕꯒꯤꯗꯃꯛꯇꯅꯤ, ꯅꯍꯥꯛꯀꯤ ꯌꯦꯡꯗꯨꯅ ꯇꯧꯔꯛꯄ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯔꯥꯜꯐ ꯋꯥꯜꯗꯣ ꯑꯦꯃꯔꯁꯟꯒꯤ ꯋꯥꯔꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯃꯍꯥꯛꯀ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯟꯅꯥꯎ ꯑꯃ ꯂꯧꯕꯨꯛꯀꯤ ꯂꯩꯇꯥꯡꯁꯪ ꯑꯃꯗ ꯍꯣꯏꯖꯤꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛ ꯋꯥꯕꯅ ꯆꯣꯛꯊꯔꯤ꯫ ꯁꯟꯅꯥꯎꯒꯤ ꯃꯆꯤꯟꯗꯨꯅ ꯃꯥꯒꯤ ꯃꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯡꯖꯤꯜꯂꯒ ꯆꯨꯞꯍꯜꯂꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯁꯟꯅꯥꯎꯗꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯧꯇꯥꯡꯁꯪ ꯑꯗꯣꯝꯗ ꯃꯇꯣꯝꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯇꯧꯒꯗꯕ ꯊꯕꯛ, ꯑꯦꯛꯁꯟ ꯄ꯭ꯂꯥꯟ꯫ ꯅꯣꯔꯥꯟ ꯕꯨꯁꯅꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯐꯖꯅ ꯆꯥꯏꯊꯗꯨꯅ ꯏꯔꯨꯖꯊꯣꯛꯂꯨꯔꯕ ꯃꯤ ꯑꯗꯨꯒꯤ ꯇꯧꯅꯤꯡꯕ ꯋꯥꯈꯜ ꯑꯃ ꯂꯩꯖꯩ꯫ ꯃꯗꯨꯒꯤ ꯃꯤꯗꯨ ꯏꯔꯨꯖꯔꯨꯔꯒ ꯊꯣꯛꯂꯛꯀꯅꯤ, ꯃꯁꯥꯗꯨ ꯇꯩꯊꯣꯛꯇꯨꯅ ꯀꯪꯍꯟꯒꯅꯤ, ꯑꯗꯨꯒ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯈꯔꯅ ꯇꯧꯕ ꯊꯕꯛ ꯑꯗꯨꯒꯨꯝꯕ ꯈꯔ ꯇꯧꯒꯅꯤ꯫ ꯑꯍꯥꯟꯕꯗ ꯇ꯭ꯔꯦꯅꯤꯡ ꯐꯪꯂꯒ ꯅꯄꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯆꯕ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃ ꯄꯣꯛꯍꯜꯂꯨ꯫ ꯑꯅꯤꯁꯨꯕꯗ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯄ ꯉꯝꯕꯒꯤ ꯃꯅꯥ ꯃꯊꯨꯝ ꯄꯤꯌꯨ꯫ ꯑꯍꯨꯝꯁꯨꯕꯗ ꯃꯌꯦꯛ ꯊꯣꯛꯄ ꯇꯪꯗꯥꯡꯕ ꯄꯥꯟꯗꯝ ꯄꯟꯊꯨꯡ ꯊꯝꯃꯨ꯫ ꯃꯔꯤꯁꯨꯕꯗ ꯑꯋꯥꯡꯕ ꯑꯁꯥ ꯇꯧ꯫ ꯃꯉꯥꯁꯨꯕꯗ ꯑꯀꯛꯅꯕ ꯌꯧꯗꯕ ꯌꯥꯗꯦ ꯈꯟꯕ ꯆꯥꯡ ꯑꯃ ꯂꯩꯍꯜꯂꯨ꯫ ꯇꯔꯨꯛꯁꯨꯕꯗ ꯑꯇꯣꯞꯄ ꯃꯤꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯑꯣꯡ ꯆꯨꯝꯅ ꯐꯖꯅ ꯈꯪꯗꯣꯛꯎ꯫ ꯇꯔꯦꯠꯁꯨꯕꯗ ꯅꯍꯥꯛꯅ ꯑꯣꯏꯍꯟꯒꯦ ꯈꯜꯂꯤꯕ ꯑꯆꯧꯕ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯤꯕꯨꯁꯨ ꯌꯥꯎꯁꯤꯜꯍꯜꯂꯨ꯫ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯃꯇꯧ ꯇꯝꯖꯍꯜꯂꯨ꯫ ꯃꯤ ꯑꯇꯩꯒꯤ ꯁꯦꯜꯐ ꯏꯁꯇꯤꯝꯕꯨꯁꯨ ꯁꯥꯒꯠꯄꯤꯌꯨ꯫ ꯇꯔꯨꯛꯁꯨꯕ ꯄꯟꯗꯨꯞ ꯑꯣꯏꯅ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯃꯜ ꯂꯩꯅ ꯊꯥꯛ ꯋꯥꯡꯅ ꯈꯟꯖꯕ, ꯑꯣꯏꯒꯗꯕ ꯀꯥꯟꯅꯒꯗꯕ ꯋꯥꯈꯜ ꯈꯨꯈꯜ ꯇꯧꯕ꯫ ꯍꯦꯅꯔꯤ ꯗꯦꯚꯤꯗ ꯊꯣꯔꯤꯑꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯃꯤ ꯑꯃꯅ ꯃꯥꯗꯤ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤꯅꯤ ꯈꯟꯖꯔꯤꯕ ꯃꯑꯣꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯑꯣꯏꯔꯛꯀꯗꯕ ꯃꯑꯣꯡ ꯌꯥꯠꯂꯤ, ꯅꯠꯇ꯭ꯔꯒ ꯃꯍꯥꯛ ꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯎꯠꯂꯤ꯫ ꯃꯥꯒꯤ ꯆꯦꯡꯅꯤ ꯈꯨꯖꯥꯏꯗꯨꯗ ꯄꯦꯟꯁꯤꯜ ꯄꯤꯛ ꯊꯟꯅ ꯍꯥꯞꯆꯤꯜꯂꯒ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯃ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯐꯝꯂꯝꯃꯤ꯫ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯅꯍꯥ ꯑꯃꯅ ꯃꯇꯝꯗꯨꯗ ꯂꯥꯟꯗꯨꯅ ꯆꯠꯄꯗ ꯃꯥꯒꯤ ꯈꯨꯖꯥꯏꯗꯨꯗ $1 ꯑꯃ ꯊꯥꯗꯕꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯦꯟꯁꯤꯜꯗꯤ ꯑꯃꯠꯇꯁꯨ ꯂꯧꯗꯅ ꯆꯠꯈꯤ꯫ ꯑꯗꯨꯒ ꯇ꯭ꯔꯦꯟꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯣꯡꯈꯤ꯫ ꯇ꯭ꯔꯦꯟꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯒꯗꯧꯔꯕ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯆꯥꯛꯅꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯄꯦꯟꯁꯤꯜ ꯈꯨꯗꯥꯞ ꯑꯃ ꯂꯧꯔꯒ ꯃꯥꯅ ꯍꯥꯏꯔꯛꯏ: ꯑꯩ ꯄꯦꯟꯁꯤꯜ ꯈꯔꯁꯤ ꯂꯧꯈ꯭ꯔꯒꯦ꯫ ꯃꯃꯜꯒ ꯄꯣꯠꯀ ꯃꯄꯥ ꯆꯥꯟꯅꯅ ꯌꯣꯜꯂꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯪꯁꯨ ꯀꯔꯕꯥꯔ ꯑꯃ ꯇꯧꯔꯤꯕ ꯃꯤꯅꯤ, ꯑꯗꯨꯒ ꯑꯩꯁꯨ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯊꯨꯅ ꯇ꯭ꯔꯦꯟ ꯇꯣꯡꯈꯠꯇꯨꯅ ꯐꯝꯈ꯭ꯔꯦ꯫ ꯊꯥ 6ꯀꯤ ꯃꯇꯨꯡꯗ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕꯇꯨ ꯄꯥꯔꯇꯤ ꯑꯃ ꯌꯥꯎꯔꯨꯏ꯫ ꯅꯍꯥꯟꯒꯤ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯁꯨ ꯁꯨꯠ ꯇꯥꯏ ꯇꯧꯗꯨꯅ ꯄꯥꯔꯇꯤꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕꯇꯨ ꯎꯕꯗ ꯃꯁꯛ ꯈꯪꯂꯗꯨꯅ ꯃꯅꯥꯛ ꯇꯥꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯅ ꯍꯥꯏꯔꯛꯏ:
ꯑꯗꯣꯝꯅ ꯑꯩꯕꯨ ꯈꯪꯕꯤꯔꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯑꯗꯣꯝꯕꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯑꯗꯨꯗꯒꯤ ꯊꯥ 6ꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗꯨ ꯃꯥꯅ ꯂꯤꯔꯦ꯫ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯑꯗꯣꯝꯅ ꯁꯦꯜ ꯅꯤꯔꯝꯕꯗꯨ ꯑꯩ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯁꯨꯠ ꯇꯥꯏ ꯇꯧꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯁꯛꯅꯤꯕꯗꯨꯅ ꯈꯨꯝꯂꯛꯏ, ꯅꯨꯃꯤꯠꯇꯨꯗ ꯑꯗꯣꯝꯅ ꯑꯩꯒꯤ ꯀꯥꯟꯅꯔꯕ ꯊꯕꯛ ꯑꯃ ꯇꯧꯕꯤꯈꯤꯕꯗꯨ ꯑꯗꯣꯝꯗꯤ ꯈꯪꯕꯤꯔꯝꯂꯣꯏ꯫ ꯑꯩꯉꯣꯟꯗ ꯗꯥꯟ ꯑꯣꯏꯅ ꯁꯦꯜ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯑꯗꯣꯝꯅ ꯑꯩꯕꯨ ꯏꯖꯠ ꯊꯝꯕꯤꯕ ꯋꯥꯉꯥꯡ ꯉꯥꯡꯕꯤꯈꯤ꯫ ꯑꯗꯣꯝꯅ ꯄꯦꯟꯁꯤꯟ ꯈꯨꯗꯥꯞ ꯑꯃ ꯂꯧꯔꯒ ꯍꯥꯏꯕꯤꯈꯤꯕꯗꯥꯏ, ꯄꯣꯠꯀ ꯃꯃꯜꯒ ꯆꯥꯟꯅꯅ ꯌꯣꯜꯂꯤ, ꯅꯍꯥꯛꯁꯨ ꯁꯦꯜ ꯇꯥꯟꯕ ꯃꯤꯅꯤ, ꯑꯩꯁꯨ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯅꯤ ꯍꯥꯏꯅ꯫ ꯑꯗꯣꯝꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯈꯟꯈꯤ, ꯑꯩꯅ ꯁꯤꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯀꯔꯤꯒꯤ ꯑꯩ ꯆꯛꯅꯤꯕꯨ ꯑꯣꯏꯅ ꯂꯩꯔꯤꯕꯅꯣ? ꯃꯗꯨꯗꯒꯤ ꯑꯩꯅ ꯀꯥꯟꯅꯕ ꯊꯕꯛ ꯈꯔ ꯇꯧꯔꯒꯦ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯈꯤ꯫ ꯏꯄꯣꯠ ꯏꯆꯩꯁꯤꯡꯗꯨ ꯌꯣꯝꯗꯨꯅ ꯄꯨꯔꯒ ꯑꯩ ꯊꯕꯛ ꯁꯨꯕ ꯍꯧꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯉꯁꯤ ꯃꯐꯝꯁꯤꯗ ꯌꯥꯎꯕ ꯉꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯏꯁꯥꯒꯤ ꯁꯟꯃꯥꯟ ꯃꯁꯛ ꯈꯪꯍꯟꯕꯤꯕꯒꯤ ꯑꯃꯁꯨꯡ ꯄꯤꯕꯤꯕꯒꯤ ꯑꯩꯅ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯕ ꯄꯥꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯅ ꯑꯩꯕꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯑꯣꯏꯍꯜꯂꯛꯈꯤ꯫ ꯆꯛꯅꯤꯕꯗꯨꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯅ ꯑꯍꯣꯡꯕ ꯂꯥꯛꯈꯤ? ꯑꯍꯣꯡꯕ ꯂꯥꯛꯈꯤꯕ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯃꯁꯥꯒꯤ ꯃꯃꯜ, ꯃꯒꯨꯟ ꯑꯃꯁꯨꯡ ꯏꯖꯠ ꯋꯥꯡꯅ ꯈꯟꯈꯤꯕ ꯑꯗꯨꯅꯤ꯫ ꯑꯃꯁꯨꯡ ꯃꯗꯨꯒ ꯂꯣꯏꯅꯅ ꯃꯥꯅ ꯊꯕꯛ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤꯗꯨꯁꯨ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯏꯁꯥꯒꯤ ꯃꯃꯜ ꯋꯥꯡꯅ ꯊꯝꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯧꯍꯜꯂꯤꯕ ꯑꯉꯛꯄ ꯊꯕꯛꯁꯤ ꯃꯁꯤꯅꯤ꯫ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯕꯗ ꯁꯦꯜꯐ ꯏꯁꯇꯤꯝ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯏꯁꯥꯕꯨ ꯑꯩꯗꯤ ꯑꯁꯤꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯋꯥꯈꯜ ꯃꯑꯣꯡꯗꯨꯅꯤ꯫ ꯑꯩꯈꯣꯏ ꯏꯁꯥꯕꯨ ꯈꯟꯖꯕ ꯃꯑꯣꯡꯗꯨꯅ ꯄꯨꯟꯁꯤꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯍꯛꯆꯤꯟꯅ ꯑꯃꯁꯨꯡ ꯃꯔꯨ ꯑꯣꯏꯅ ꯏꯊꯤꯜ ꯄꯤꯔꯛꯏ꯫ ꯁꯨꯔꯤꯕ ꯁꯤꯟꯐꯝꯗꯨ ꯄꯥꯡꯊꯣꯛꯄꯗ ꯃꯤ ꯑꯇꯣꯞꯄꯒ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯔꯛꯄꯗ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯅꯠꯇ꯭ꯔꯒ ꯃꯥꯏꯊꯤꯕ ꯑꯣꯏꯍꯟꯅꯕꯒꯤ ꯑꯆꯧꯕ ꯃꯆꯥꯛ ꯑꯃ ꯁꯦꯜꯐ ꯏꯁꯇꯤꯝ ꯑꯣꯏ꯫ ꯏꯁꯥꯅ ꯏꯁꯥꯕꯨ ꯋꯥꯡꯅ ꯈꯟꯖꯕ ꯂꯩꯕꯅ ꯅꯨꯡꯉꯥꯏꯕ, ꯑꯄꯦꯟꯕ ꯑꯃꯁꯨꯡ ꯑꯥꯔꯊ ꯂꯩꯕ ꯄꯨꯟꯁꯤ ꯑꯃ ꯄꯨꯔꯛꯏ꯫ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯅꯍꯥꯛꯅ ꯈꯟꯖꯕ ꯇꯧꯗ꯭ꯔꯕꯗꯤ ꯅꯉꯣꯟꯗ ꯑꯋꯥꯡꯕ ꯁꯦꯜꯐ ꯏꯁꯇꯤꯝ ꯂꯩꯕ ꯉꯝꯃꯣꯏ꯫ ꯁꯦꯜꯐ ꯏꯁꯇꯤꯝꯅ ꯅꯁꯥꯒꯤ ꯄꯨꯛꯅꯤꯡ ꯃꯅꯨꯡꯗꯒꯤ ꯑꯀꯟꯕ ꯏꯊꯤꯜ ꯑꯃ ꯄꯤꯔꯛꯏ꯫ ꯃꯤ ꯑꯃꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯃꯁꯥꯒꯤ ꯊꯕꯛ ꯇꯧꯅꯤꯡꯕꯒꯤ ꯄꯨꯛꯅꯤꯡ ꯏꯊꯤꯜ ꯑꯃ ꯃꯁꯥꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯐꯥꯎꯕ ꯅꯦꯇꯥ ꯑꯃꯁꯨꯡ ꯒꯨꯔꯨ ꯀꯌꯥꯅ ꯌꯥꯅꯤꯡꯕ ꯃꯣꯠ ꯄꯤꯔꯝꯕ ꯑꯩꯈꯣꯏꯅ ꯏꯇꯤꯍꯥꯁꯇ ꯊꯦꯡꯅꯔꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯒꯦ ꯈꯟꯅ ꯇꯧꯔꯨꯕ ꯊꯕꯛ ꯅꯠꯇꯅ ꯏꯁꯥꯒꯤ ꯃꯇꯤꯛ ꯃꯉꯝ ꯎꯠꯊꯣꯛꯄꯗ ꯃꯗꯨꯅ ꯑꯇꯣꯞꯄ ꯑꯎꯕ ꯃꯤ ꯑꯃꯗ ꯐꯪꯍꯟꯈꯤ ꯑꯃꯁꯨꯡ ꯃꯗꯨ ꯃꯥꯅ ꯂꯧꯁꯤꯜꯂꯤ꯫ ꯑꯋꯥꯡꯕ ꯁꯦꯜꯐ ꯏꯁꯇꯤꯝ ꯂꯩꯕ ꯃꯤꯗꯤ ꯊꯥꯖꯕ ꯊꯝꯕ, ꯊꯕꯛ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯕ ꯑꯃꯁꯨꯡ ꯗꯥꯏꯇ ꯃꯁꯛ ꯈꯪꯅ ꯇꯧꯅꯤꯡꯕꯒꯤ ꯆꯥꯡ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯈꯣꯏꯗꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯇꯧꯗꯅ ꯄꯨꯟꯁꯤꯒꯤ ꯊꯧꯗꯥꯡ ꯇꯧꯏ, ꯃꯤꯒꯤ ꯂꯩꯅꯕ ꯃꯔꯤ ꯐꯒꯠꯂꯛꯏ ꯑꯃꯁꯨꯡ ꯄꯨꯟꯁꯤꯒꯤ ꯑꯄꯥꯝꯕ ꯄꯣꯠ ꯀꯌꯥ ꯐꯪꯕ ꯉꯝꯗꯨꯅ ꯄꯨꯟꯁꯤ ꯍꯤꯡꯏ꯫ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯁꯨꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯣꯛꯏ ꯑꯃꯁꯨꯡ ꯑꯋꯥꯡꯕ ꯑꯁꯥ ꯇꯧꯏ꯫ ꯎꯔꯨ ꯇꯥꯔꯨꯕ ꯄꯣꯠ ꯑꯗꯨ ꯃꯁꯥꯗ ꯊꯨꯅ ꯍꯦꯛꯇ ꯐꯥꯎꯏ, ꯈꯪꯏ꯫ ꯊꯕꯛ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯃꯁꯨꯡ ꯑꯔꯨꯕ ꯈꯨꯗꯣꯡꯊꯤꯕ ꯊꯕꯛ ꯄꯥꯏꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯃꯈꯣꯏꯗ ꯋꯥꯡꯈꯠꯂꯛꯏ꯫ ꯑꯅꯧꯕ ꯈꯨꯗꯣꯡꯆꯥꯕ ꯇꯥꯟꯖꯥ ꯑꯃꯁꯨꯡ ꯁꯤꯡꯅꯕ ꯊꯕꯛ ꯀꯌꯥ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯥꯛꯏ꯫ ꯍꯩꯁꯤꯡꯅ ꯑꯃꯁꯨꯡ ꯏꯂꯥꯏ ꯂꯥꯏꯅ ꯃꯤ ꯑꯇꯣꯞꯄꯗꯒꯤ ꯃꯔꯝ ꯑꯐ ꯐꯠꯇ ꯃꯣꯠ ꯄꯤ ꯑꯃꯁꯨꯡ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯤꯅ ꯃꯈꯣꯏꯗ ꯇꯧꯔꯛꯄꯁꯨ ꯁꯥꯎꯗꯅ ꯂꯧꯁꯤꯜꯂꯤ꯫ ꯑꯐꯕ ꯊꯕꯛ ꯀꯔꯤꯅꯣ ꯈꯪꯕ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯄꯥꯡꯊꯣꯛꯂꯨꯔꯕ ꯃꯇꯝꯗꯨꯗ ꯃꯤ ꯃꯁꯥꯗꯨꯗ ꯃꯥꯒꯤ ꯃꯇꯤꯛ ꯃꯉꯝꯒꯤ ꯐꯥꯎꯔꯛꯄ ꯋꯥꯈꯜꯗꯨ ꯁꯦꯜꯐ ꯏꯁꯇꯤꯝꯅꯤ꯫ ꯏꯁꯥꯒꯤ ꯏꯇꯤꯛ ꯈꯪꯖꯕ ꯍꯥꯏꯕꯁꯤ ꯏꯁꯥ ꯏꯇꯣꯝꯇꯅ ꯈꯟꯖꯕ ꯋꯥꯈꯜꯅꯤ꯫ ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯃꯥꯏꯔꯦꯜ ꯄꯥꯝꯕꯤꯁꯤꯡ ꯊꯥꯈꯤꯕ ꯂꯧꯃꯤ ꯑꯃꯒꯤ ꯋꯥꯔꯤ ꯑꯃ ꯂꯩ꯫ ꯃꯔꯝ ꯏꯔꯩ ꯂꯩꯇꯅ ꯊꯣꯏꯅ ꯈꯜꯂꯨꯕ ꯇꯧꯗꯅ ꯃꯍꯩ ꯇꯝꯂꯛꯂꯤꯕ ꯃꯥꯏꯔꯦꯜ ꯃꯆꯥ ꯑꯃ ꯂꯤꯛꯂꯤꯒꯤ ꯄꯥꯇ꯭ꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯥꯏꯔꯦꯜ ꯃꯔꯤꯗꯨ ꯌꯥꯜꯍꯟꯗꯨꯅ ꯄꯥꯜꯍꯟꯈꯤ꯫ ꯆꯥꯎꯔꯛꯇꯨꯅ ꯂꯣꯛꯄ ꯌꯥꯔꯕ ꯃꯇꯝꯗꯨꯗꯗꯤ ꯅꯣꯡꯃ ꯃꯥꯅ ꯎꯔꯦ, ꯃꯥꯏꯔꯦꯟꯗꯨ ꯂꯤꯛꯂꯤꯒꯤ ꯄꯥꯇ꯭ꯔꯗꯨꯒ ꯃꯑꯣꯡꯁꯨ ꯆꯥꯎꯕꯁꯨ ꯆꯞ ꯃꯥꯟꯅꯅ ꯄꯥꯜꯂꯝꯂꯦ꯫ ꯃꯥꯕꯨ ꯍꯥꯞꯇꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯄꯥꯇ꯭ꯔꯗꯨꯗꯒꯤ ꯍꯦꯟꯅ ꯃꯁꯥ ꯆꯥꯎꯊꯣꯛꯅ ꯃꯥꯏꯔꯦꯟꯗꯨꯅ ꯄꯥꯟꯕ ꯉꯝꯗꯕꯒꯨꯝ ꯅꯍꯥꯛꯁꯨ ꯅꯁꯥꯅ ꯑꯩꯗꯤ ꯑꯁꯤꯅꯤ ꯈꯟꯖꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯄꯟꯈꯩ ꯂꯥꯟꯊꯣꯛꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦ꯫ ꯂꯩꯔꯤꯕ ꯄꯟꯈꯩꯗꯨꯗꯤ ꯑꯣꯏꯅꯤꯡꯕ ꯃꯈꯜ ꯑꯃꯍꯦꯛꯇ ꯑꯣꯏꯖꯁꯅꯨ꯫ ꯏꯁꯥꯅ ꯏꯁꯥꯕꯨ ꯋꯥꯡꯅ ꯈꯟꯖꯕꯒꯤ ꯀꯥꯟꯅꯕ ꯈꯔ꯫ ꯃꯤ ꯑꯃꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤꯕ ꯋꯥꯈꯜꯒ
ꯃꯍꯥꯛꯅ ꯄꯣꯠ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯕꯒ ꯑꯅꯤꯁꯤ ꯍꯛꯊꯦꯡꯅꯅ ꯆꯨꯝꯗ꯭ꯔꯤꯡ ꯃꯔꯤ ꯂꯩꯅꯩ꯫ ꯃꯁꯥꯅ ꯃꯁꯥꯕꯨ, ꯑꯇꯣꯞꯄ ꯃꯤꯕꯨ, ꯂꯟ ꯊꯨꯝꯕꯨ, ꯑꯥꯏꯟꯕꯨ, ꯃꯃꯥ ꯃꯄꯥꯕꯨ ꯑꯃꯁꯨꯡ ꯃꯔꯩꯕꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯄꯗ ꯃꯤꯗꯨꯒꯤ ꯑꯋꯥꯡꯕ ꯁꯦꯜꯐ ꯏꯁꯇꯤꯝ ꯎꯕ ꯐꯪꯂꯛꯏ꯫ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯅ ꯈꯜꯂꯕꯗꯤ ꯑꯣꯟꯅ ꯇꯩꯅꯕ ꯊꯕꯛ ꯇꯧꯔꯛꯏ꯫ ꯑꯋꯥꯡꯕ ꯁꯦꯜꯐ ꯏꯁꯇꯤꯝ ꯂꯩꯔꯕꯗꯤ ꯑꯀꯟꯕ ꯊꯥꯖꯕ ꯄꯣꯛꯂꯛꯏ꯫ ꯗꯥꯏꯇ ꯂꯧꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯣꯛꯍꯜꯂꯛꯏ꯫ ꯊꯃꯣꯏ ꯄꯤꯛꯊꯕ ꯋꯥꯈꯜ ꯈꯨꯈꯜ ꯄꯣꯛꯂꯛꯏ꯫ ꯃꯤ ꯑꯇꯣꯞꯄꯒ ꯂꯩꯅꯕ ꯃꯔꯤ ꯐꯒꯠꯍꯜꯂꯛꯏ ꯑꯃꯁꯨꯡ ꯄꯨꯟꯁꯤꯗ ꯅꯤꯡꯕ ꯊꯨꯡꯍꯜꯂꯤ꯫ ꯃꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯥꯛꯏ ꯑꯃꯁꯨꯡ ꯃꯤ ꯑꯃꯅ ꯄꯥꯝꯂꯤꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯁꯛꯇꯨ ꯍꯦꯟꯅ ꯈꯪꯂꯛꯏ꯫ ꯃꯤꯗꯨꯗ ꯁꯨꯅꯤꯡꯕꯒꯤ ꯋꯥꯈꯜ ꯏꯊꯤꯜ ꯃꯇꯣꯝꯇ ꯄꯤꯖꯔꯛꯏ ꯑꯃꯁꯨꯡ ꯑꯁꯥ ꯆꯥꯎꯔꯛꯏ꯫ ꯑꯅꯧꯕ ꯈꯨꯗꯣꯡꯆꯥꯕ ꯇꯟꯖꯥ ꯑꯃꯁꯨꯡ ꯇꯦꯝꯁꯤꯡꯅꯕ ꯊꯕꯛ ꯀꯌꯥ ꯊꯦꯡꯅꯔꯛꯏ꯫ ꯊꯕꯛ ꯅꯤꯡꯊꯤꯅ ꯇꯧꯕꯒꯤ ꯆꯥꯡ ꯍꯦꯜꯂꯛꯏ ꯑꯃꯁꯨꯡ ꯑꯔꯨꯕ ꯊꯕꯛ ꯄꯥꯏꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯍꯦꯟꯒꯠꯂꯛꯏ꯫ ꯍꯩꯁꯤꯡꯅ ꯑꯃꯁꯨꯡ ꯏꯀꯣꯝ ꯀꯣꯝꯅ ꯃꯤꯕꯨ ꯁꯃꯥꯂꯣꯆꯅꯥ ꯇꯧꯕ ꯑꯃꯁꯨꯡ ꯐꯒꯠꯄ ꯉꯝꯃꯤ, ꯊꯥꯒꯠꯄ ꯉꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯤꯅ ꯇꯧꯔꯛꯄꯁꯨ ꯃꯥꯅ ꯂꯧꯁꯤꯟꯕ ꯉꯝꯃꯤ꯫ ꯃꯤꯅ ꯊꯥꯖꯕ ꯃꯥꯡꯍꯟꯈꯤꯒꯗꯕꯒꯤ ꯁꯔꯨꯛ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯃꯤꯗꯨꯅ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯃꯤꯅ ꯊꯥꯖꯕꯤꯕꯒꯤ ꯃꯃꯜꯁꯤꯗꯤ ꯁꯦꯜꯅ ꯂꯦꯞꯄ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ ꯍꯥꯏꯕ ꯃꯍꯥꯛꯅ ꯃꯨꯟꯅ ꯈꯪꯏ꯫